ꯃꯌꯥꯝ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯀꯥꯟꯗ ꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯈꯥꯇꯣꯟ ꯀꯣ ꯈꯥꯇꯣꯟꯁꯦ ꯃꯥꯁꯨ ꯌꯥꯝ ꯂꯥꯞꯅꯗꯤ ꯌꯨꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯊꯣꯡꯔꯣꯝꯗꯒꯤꯅꯤ ꯑꯗꯣ ꯃꯥꯅ ꯑꯩꯁꯦ ꯎꯅꯕ ꯂꯥꯛꯑꯒ ꯑꯩꯒ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯅꯪꯕꯨ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯕ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯈꯣꯡꯁꯦ ꯎꯞꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯥ ꯐꯥꯎꯁꯦ ꯃꯥꯅ ꯑꯩ ꯄꯣꯕꯤꯒꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩ ꯄꯨꯗꯣꯏꯅꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯣꯡꯃ ꯅꯨꯡꯁꯤꯗꯅ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦꯅ ꯈꯜꯂꯒ ꯈꯥꯇꯣꯟ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯩꯅ ꯃꯥꯅ ꯄꯣꯔ ꯄꯨꯊꯒꯅꯤ ꯍꯥꯏꯅ ꯃꯥ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯁꯨꯔꯦꯁ ꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯊꯥꯗꯣꯔꯛꯄꯅꯤ ꯃꯌꯥꯝ खाटोने बाकी तो करो इसमें क्या कर दूँ मार्क्स मेरा पास में ini Malibu dah lah, ini mulai berasa. Aduh nama ini Malibu, aduh ninja. Aduh ninja tu apa sih ni? Baik. Katon sadar oh yan. Gaya na pesan niya. Hanggang lo niya. Kulong dito katon niya. ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯦꯀꯣ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯕ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯥꯇꯣꯟ ꯕ꯭ꯔꯗꯔꯕꯨ ꯍꯥꯏꯅꯤꯡꯉꯤ ꯕ꯭ꯔꯗꯔꯅ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯁꯨ ꯕ꯭ꯔꯗꯔꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤꯗꯅꯤ ꯑꯩꯁꯨ ꯍꯦꯟꯅ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯀꯥꯟꯗ ꯉꯥꯎꯔꯤꯁꯦ ꯃꯌꯥꯝ ꯈꯥꯇꯣꯟꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯃꯃꯥꯡ ꯊꯥꯒꯠꯂꯨ ꯑꯩ ꯃꯅꯤꯡꯗ ꯂꯥꯛꯀꯦ ꯑꯩ ꯃꯃꯥꯡ ꯊꯥꯒꯠꯀꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯂꯒ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯎꯕ ꯀ꯭ꯋꯥ ꯑꯃ ꯄꯤꯖꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯔꯤꯝ ꯈꯟꯒꯅꯨ ꯁꯤꯅꯤ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯈꯥꯇꯣꯟꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯕꯥꯏ ꯕꯥꯏ ꯇꯧꯍꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯏ ꯃꯁꯦꯜꯅ ꯌꯥꯏ ꯐꯔꯦ ꯃꯌꯥꯝ